ꯕꯨꯡꯉꯣ ꯀꯩꯕꯣꯡ ꯁꯤꯗ ꯑꯝꯇ ꯂꯥꯛꯑꯣ ꯑꯗꯨꯝ ꯍꯥꯏꯔꯕꯣꯡ ꯂꯥꯛꯇꯗꯤ ꯍꯥꯏꯕ ꯌꯥꯔꯣꯏꯃꯤ ꯅꯪꯕꯣ ꯑꯩ ꯁꯣꯝꯗ ꯈꯨꯠ ꯊꯥꯗꯣꯛ ꯌꯥꯗ ꯇꯩꯅꯦꯕ ꯑꯃ ꯅꯣꯏꯒꯤ ꯒꯨꯗ ꯃꯣꯔꯅꯤꯡꯒꯤ ꯐꯣꯇꯣ ꯂꯩꯒ ꯃꯌꯥꯝ ꯁꯥꯠꯄ ꯈꯨꯏꯒ ꯐꯖꯅ ꯏꯕꯗꯣ ꯑꯗꯨ ꯈꯤꯇ ꯗꯥꯎꯟꯂꯣꯗ ꯇꯧꯔ ꯂꯥꯛꯑꯣ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯅꯣꯏꯒꯤ ꯅꯄꯥ ꯖꯣꯒꯦꯟꯗ꯭ꯔ ꯍꯣꯏꯅꯗꯤ ꯊꯥꯔꯛꯄꯁꯤꯗꯤꯀꯣ ꯐꯖꯅ ꯑꯗꯨꯒꯨꯝꯕꯗꯣ ꯑꯩꯁꯨ ꯏꯆꯥ ꯍꯣꯏ ꯂꯩꯌꯦꯅ ꯑꯃꯅꯤ ꯊꯥꯒꯦ ꯇꯧꯕꯅꯤꯗ ꯑꯍꯤꯡꯒꯤꯗꯣ ꯀꯥꯏꯗꯤ ꯒꯨꯗ ꯃꯣꯔꯅꯤꯡꯅꯣ ꯄꯥꯎ ꯍꯌꯦꯡ ꯇꯥꯔ ꯑꯩ ꯁꯣꯝꯗ ꯑꯣꯟꯂꯥꯏꯟ ꯒꯦꯝ ꯈꯨꯠ ꯊꯥꯗꯣꯛ ꯌꯥꯗꯣꯏꯅꯦ ꯍꯣꯏ 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 ꯇꯧꯖꯔꯣ ꯇꯧꯖꯔꯣ ꯆꯥꯗꯤ ꯆꯥꯎ ꯁꯥꯡꯉꯕ ꯑꯍꯟ ꯑꯣꯏꯁꯜꯂꯕꯅꯤꯅ ꯃꯄꯥ ꯍꯟꯅꯨꯕꯒꯤ ꯋꯥꯗꯤ ꯀꯅꯥ ꯇꯥꯅꯤꯡꯗꯣꯏꯅꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯂꯣꯏꯕꯕꯨ ꯌꯦꯡꯕꯤꯕꯒꯤꯗꯃꯛ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯔꯤꯂꯦꯠ ꯇꯧꯕ ꯉꯝꯃꯒꯗꯤ ꯃꯌꯥꯝ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯃꯦꯟ ꯅꯨꯡꯃꯦꯟ ꯇꯦꯛ ꯅꯨꯡ ꯂꯣꯛꯄꯗ ꯇꯧꯕ ꯌꯥꯕ ꯂꯣꯏ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯝꯒꯤ ꯃꯃꯥ ꯄꯄꯥꯗꯁꯨ ꯌꯦꯡꯍꯟꯕꯤꯌꯣ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯌꯦꯡꯍꯟꯅꯤꯡꯕ ꯑꯃ ꯐꯥꯎꯕꯗꯣ ꯑꯗꯨꯒꯤꯅꯤ ꯑꯗꯣ ꯌꯦꯡꯍꯟꯗ꯭ꯔꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯌꯦꯡꯍꯟꯅꯨ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛꯇꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯊꯪ ꯃꯊꯪ ꯅꯝꯅꯕ ꯇꯧꯔꯛꯑꯅꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯍꯥꯏꯕꯁꯦ ꯑꯣꯏꯗꯤ ꯑꯣꯏꯊꯣꯛꯇꯦ ꯑꯗꯣ ꯑꯩ ꯍꯟꯗꯛꯃꯨꯛꯇꯒꯤꯗꯤ ꯁꯦꯝꯕ ꯂꯣꯏꯔꯦ ꯑꯁꯤꯒꯤ ꯏꯁꯇꯨꯗꯤꯑꯣ ꯃꯆꯥ ꯑꯃ ꯁꯦꯝꯕꯅꯦꯕ ꯑꯗꯨꯒꯤ ꯇꯣꯛꯑꯣ ꯌꯥꯔꯦ ꯑꯩꯁꯨ ꯀꯣꯟꯅ ꯍꯥꯏꯔꯦ ꯑꯗꯣ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯒꯨꯗ ꯅꯥꯏꯠ